ngasi Udampurda laiba CRPF ki gari ama operation chatnaba tholakpada Khanwa road tagi lokhada ontaduna CRPF personnel ahum laikidre atopa tarahumdoi amana ka hena sokpadagi khunja singna manak nakpo hospital da puduna kana laikanakre haire apho phatigi daita khudima cookie CS sosingna pugadabani FNCC Foothills Naga Coordinating Committee FNCC na cookies singi mathakta chatriba bangi khongjang asi handoktrabadi NH2 Impal Dimapur lambida bangi khongjang changsilagani haina working committee cookies sesona pongdorkhiba adu FNCC gi maikaidagi yamna kan yaningdaba pongdorokle FNCC gi maikaidagi hairibana working committee cookies seso gi maikaidagi national highway thingba natraga lambi asida sathok sasin tawribasing yauna pot chai puthok pusin tawbada ayat apan pirakpa tarabadi naga tariba mafam khudimakta cookie gi movement pumthing thingani loinana athingba asi NH2 Impal Dimapur lambi amasung NH37 Impal Jiribam lambi khaktanatana Nagaland gi Parent district amasung Assam gi NC Hills ki saruk singdasu athingba thamgani ban asi naga singa santi oina amasung ikai khumnana laiminariba sing yaude ban asida zomi natraga mizo community singda target tawbasu natte ban asi cookie expansionist force sing maru oina WKZIC amasung working committee CSO gi makada operate tawriba sing adugi mathaktani haike ILP Paidaba mioi samaga taret phagatkhrai Mari Lenaba se sang yaudana sanglakpa illegal immigrant amadi mapal laibaki mioi sing masak khangdoknaba Senapati district ki police na Sayol ama Supna district asigi tongan mafamda drive chathakrai Sayol ama Supna chathagiba drive ta Senapati police na non local lisingani ga samari tarani toy verify tawkibaga loinana inner line permit paidaba mioi samaga tare thengnaki matam helaba ILP paiba samaga kuthra marisu police na thengnaki हाइरिबा मियोसिंग अदु पुलिस ना खुदकता माउ गेट की ILP काउंटर द पुरगा ILP लवन की हाइरे हौजिक फावबगी ओइना चथरिबा ड्राइव असिदा इलीगल इमिग्रेंट अमता थेनबा लेट्रे मिटोक कया कांगलोन कायना लेरंबा याय हाइना सिंगनबदगी सेनापति डिस्ट्रिक्ट पुलिस ना नेशनल हाईवे 2B लंबी नागयेट माराम पेरेन रोड तादुबी तोलोय रोड अमदी इंटरविलेज रोड सिंग यावना नन लोकल सिंगी लेफमदा थीबो हुंबगी थबक चथखिबने हाइरे Manipur ing tapa purakpana procedural rule lenga ki khwaidagi maru oiba thaudani CS Manipur ing tapa hanjil hanaba honaba haibasina president rule lenga ki khwaidagi maru oiba thaudani haina Chief Secretary Purit Kumar Goyal na phongdokkhrai Imphal gi City Convention Center da pangthokpa National Handloom Day 2025 ta mahakna hai athuba matamda mahausa gi phibam hanjil handuna state asida khundariba mipum khudimak tangdu leitana lehanaba honari Hiram asida lengakna miyamga punna khusamnaduna pandam phangnaba honari handloom and handicraft sector gi matangda mahakna hai kudong thiba kaya mayok narabasu state asigi phisabi amadi khutsa haibisingna makal makha kaya gi potok sing putoktuna Manipur bu malem gi thakta sakthok chaningai ohelle Central Government na nupi phisabi sing MSME amadi artisan sing da mateng pangnaba tongan ba scheme kaya hodoklei लोन की खुदोंग साबसु फंगनबगा लोइनना Amazon सिंगबा ई मार्केट की खुथांगदा मणिपुर की पोतोक सिंग मपाल लेपाक सिंगदा योनबगी खुदोंग साबा फंगले हाइनसु महांगना फोंदोखि मिनिस्ट्री ऑफ टेक्सटाइल की मखादा तोंगान सेंट्रल स्कीम अमदी प्रोग्राम कया मणिपुर दा मपुंग फाना पाइखतले हाइना पल्लदुना महांगना हाइ रॉ मटेरियल मरांग कायना फंगनबा स्कीम अपग्रेडेशन ट्रेनिंग तौबा अमसुंग मुद्राना सिंगबा स्कीम सिंगी मखादा फिसाबी लिसिंग कया मरम कानबा फंगनख्रै कौनागी पोथोक मोयरांग फी अमदी अतै पोलम कया पुथोकपदा मतेंग पांगबगा लोइनना ई कॉमर्स की प्लेटफॉर्म अमदी सोशल मीडिया की खुथांगदा मपा लेबाक सिंगदा फंगनबा ngamlei अथुबा मतमदा हैंडलूमबु इंडस्ट्रियल सेक्टर ओहननबा पांडम थमले डायरेक्टरेट ऑफ हैंडलूम एंड टेक्सटाइल न सिंदुना पांगथोकिबा थौरम अदुदा स्टेट असिगी तोंगान मफमदगी लाकपा फिसाबी अमदी खुदसा हाइबिसिंगना सरुक याखि इंग तप पुरकनबा सिंगनबा कयागी मरकता लाकपनि हाइना थादौ इनपिना फोंदोखरै मणिपुर इंग तप पुरकनबगी मतंगदा मैतै सीएसओ सिंगा वरी सनबदा थादौ इनपि मणिपुर की मिहुत सिंग कादगी हेंतो हंदना थंबगी थवंगबु अकनबा मोंगदा यानिंगदबा फोंदोरकलै थादौ इनपि मणिपुर की प्रेसिडेंट एम जेम्स ना पाउमी सिंग उनबा अमदा हाई
Manipurgi Yellow Purup Ama Oina Kundarak Liba Tado Singna Kumza 1917 ta Sona Kiba Malemgi Ahan Balanzauda Manipurgi Nitogi Damak Lantenaki British ke Mayukta Sahi Home Supna Lalo Ama Hoduna Manipurgi Ningtamba Purna Bohonabada Maru Eva Todang Loki Kumza 1917 dagi 1919 Pava Hokiba Lalo Aduda Zampi Tamenglungi Sip Khotin Thang Sitlona Maru Eva Todang Loki Kumza 1947 ta Manipurna Ningthau Pan Malayba Ama Oiraba Matamda Thadau Sip Singna Sana Konungda Thabak Tawduna State Asigi Ningtam Bangak Aba Tawdang Lauduna Laki Thadau Purupti Kuki Mari Lenade Purup Asina Manipurgi Apunbugi Saktam Kahendana Thamnaba Honaduna Lakpagalonana NRC update Tawduna illegal immigrants sing Halan Kinaba Taurangda Mapung Pana Saugali Haina Sumahana Pungdoki Kumza 2023 ki May Dagi Manipur da Kanglop ki Hana Sunabagi Tawdok Tokrama Matungda Ing Tapagi Pibam Lehanabagi Wakalonda Ngarang Impal Classic Hotel Maitei CSO Singa Wari Sanabada Yawba Tadaugi Lusingba Sing Manipur Lengakna Kadagi Hendo Handana Thambagi Thawong Yaningde Thawong Asi Manipur gi Apunbagi Saktam Kahenaba Honariba Singi Pukning Pelhanaba Honabani Haina Lopam Thoi India government cookies zomi mar su militant group singa wari sanabada thadau gi mioi amata yawba leite ngasi phawba thadau na karigumba makal amata gi demand amata center da tawba leite maitei amasung thadau na ing tapagi phibam hanjin hanabagi matangda wari sanabada lengak na sagotpagi mahutta makha tana sarangna phibam thoana honare India government na thadau NP Manipur gi lusingba sing atuba matamda sathok sasin tawba yahangadabani haina su phongdoke Myanmar gela laulup TNLA saunaning bakai rehaire Myanmar da hujik thokliba tangdu laitadaba phibam ama mayok nariba asiga mari lenana China da sathagadoriba ceasefire toki mangoinana military junta gi matakta lal horiba tang National Liberation Army TNLA military amasung political gi fronta saunaning bakai re lalholup asina mamagi matamda Myanmar gi Northern San state ki maru oiba town kaya ama control toromani adubo hairiba town sing adu Myanmar gi military na July 13 ta maru oiba town ama oiriba Nawangkyo yauna atay mafam kaya amuk hanna loksenkhre Nawangkyo town asi China ga lalon itik tongnabagi khwaidigi maru oiba lambi ama oibada natana hairiba mafam asi TNLA na sahi amagi mayada control tawduna lakhibani adubo mafam asi handakta military junta na nauna paishenduna mafam adu mapung phana control toksinkhre Lal asiga mari lenana sahi asigi April da China gi kunming da military junta amasung TNLA gi mihut singa wari sanakiba aduda military junta gi maikaidagi Nawangkyo town yauna maru oiba town manga withdraw tawnaba haikibada lalholup asina yakidabani adubu town asi yauna maru oiba mapam kaya military junta na loksin khibadagi chauna ningba kaiba adu mayokna khibani hairi Kumbi uyung makong dam manakta ngarang nungtil pung ani makairom tabada pokpada ngariba angang amagi asiba haksang thenakibagi matangda Kumbi police station na case ama lokatuna investigation chataba hokrai asiba haksang adu rimski mokta postmortem tawraga masak khangdong nawigi damak thamli haina Kumbi PS na phongdorok lei Wangkhaining Tempukri mapanda soibadagi car ama isingda tasingkhrai gari adubu thorokpa mioi adudi anapada leiba mioi singna kankhre haire Security ngak lau urabasu naran senagi maitegi lau pari kuntra ngangkhalawagi lau pari sahum kuki singna uraga lairi hairi kuki zo sing air na ngak laga impal phawraga pui haina zomina phongdorakhrei Kukina impal da competition exam thaba yanaba air na escort tawbiyo haina hairakhrei hairi Kuki gi competition exam thaningba singna Guwahati da kaida chatlaga exam thabado yamna khudong sadre aduna Imphal da oina examination center khallaga competition exam thage maduda candidate singbu AR na ngapi senbiraga exam thabada mateng pangbiu haina AR gi director general da Kuki aspirant association na ayiba serol ama pisinkhre hairi bosem amadi kosem punsinaba ministry gi instruction laklei asikumar Board of Secondary Education Manipur Bosem amsung Council of Higher Secondary Education Manipur Kosem ase maming amagi makada amatu oina punsinnaba Education Ministry gi instruction lak haina Kosem gi Secretary Kundrakpam Asikumar phongdokhrei ngasi Imphal West ki Mongsangai da leiba Trinity Public School gi Silver Jubilee celebration amsung sahi asigi
HSLC examination da mark wangna phangba mahiroising okpagi thoramda asi Kumarna phongdokhibani. Mahakna makha taraduna bosem amasung kosem asi matam kharagi matungda tongan tongan mamingda leiribasi leiraroi. Ministry of Education dagi pirakpa instruction gi matung inna bosem amasung kosem punsinba yanaba lengakna maming ama tholagani. Hairiba thabak asi matam kayam kuina sangadage haibadudi hojikmaki oina haiba ngamdre. Bosem gi oina class 10 gi examination asi grading system on kibugum kosem gi oina su kumja 2027 tagi class 12 ki examination asi grading system oiragani haina su kosem gi secretary asi Kumarna makha taki. Ngasi gi thoram aduda Trinity Public School gi apabo oja sing yauna school gi mingchat purakhraba mahiroi singda mana piduna pukning thawat ki hairi. Mahiroi ama yauna ani siraga leiramlei. Ngarang ayuk anganbada Moirang amasung Lamphel Police Station gi manung chanba tongan tongan mafam anida supna thagi class 8 khaktamak tamliba mahiroi ama amasung RIMS ki Department of Psychiatry ki attendant oiba mioi amaga purna mioi ani thari yalaga siduna leiramlei. Class 8 ki mahiroi adu Moirang Police Station gi manung chanba khoiru makha lekaida sirambani. Mahaki maming Ningthaujam Grayson chahi 15 apokpa Jayanta kawi. Moirang khoiru makha lekai dagini mahak Moirangi LSM school da class 8 tamlebani. Mahaki apokpa Jayanta Imphal da auto rickshaw tharuga leibani. Mamana Nambolda lau singu gi thabak tawduna leikibani. Moirang khoiru gi makha lekai da leiba yum aduda mathanta leirakpa numit mari ni sure hairi. Amaromda Lamphel Police Station gi manung sanna RIMS ki ID ward ta thari yanduna siramliba Psychiatry Department ki attendant aduna Sagol Band Moirang Lairak Sagol Sem Sanatomba Sahi Yankai Humdoi Kawi. Maha Hujik RIMS ki quarter type 2B 15 da leibani hairi.